ngasi phongkiba tongan-tonganba pauchesing amadi social media dagi lokhachaba pausingi update pizari ahanbada maroiba pau farmer Lairenmamit Loinabi ngarang ahing Leikhidre yamna nungaite angang akpikpa singdugi khalubada aduna hingduna leiriba miyoi amana masagi sibagi coffin mangjongna thamba haibasi yamna tawheidaba thabakni imung aduda taragliba da saasi asina oiramasu yai hainari kanagumba singna adongi imungda coffin bu thawrang tawduna thambiganu Barma gi kale township-tagi laklaga Chowk City-da layringaida PDF battalion ahungi lalhawba sing military army junta-na PDF singi layfamda airstrike tawrakpada PDF taramari hatkre. Myanmar gi Khin-o township-ta layba revolutionary Burmese refugee kun military army na airstrike tawraga hatkre ahumna thina sokre loina lanjenakre. Kuki na namna taba mafam Chin State Tedim District ki Thanhalan village military junta na airstrike tawkre. Kuki ama popi tharambagi mayokta ZUF na ngarang Phurkkhre haidi. Chandel district ki conflict area da lagthokpa ngamduna lairakiba gari ama AR na recover tawduna mapuda khusinakre. Manipur Sangai Festival 2025 Police Festival ga manare milangna dre IDP sing mayumda hanjinjarage haina ihaw hawrakre. Sangchilakpa mitai thengnanaba Kuki sing Sisipurda semchakre. Separate administration की demand है ना कंसिननबा कुकी MLA तरा फम थादोकदबनी है ना KHRC ना फोंदोक्रे फिबम थीना सोगलाबा मयाई लंबी मणिपुर लेंगांग ना सेंबीदबगी मायोक्ता ngarangdagi matam kakna lambi thingbagi khongjang changsinkhre Sangai Festival gi ngarang nini chanba numita tungan mamafam da jago isai pangthokpa haukhre Matam sanglaba NPP manungi wathok loisinaba kutharagle lorho phoje president hapkhre working president ahum lokenda sip huib hapkhre ayaba yaudana Indian made foreign liquor sunglamba miyoi taret police na fare Pakistan gi Faisalabad laiba glue factory pokhaibada miyoi kunsikre Mizoram da lupa crore humfumato henbagi drug fare Jorona border fencing khabagi thawong yaningdaba phongdurakre Hauzik pau sandona pizari Separate administration की demand है ना कंसिननबा कुकी MLA तरा फम थादोकदबनी है ना KHRC ना फोंदोरख्रे कुकी जोन तालिबा separate administration की demand फंगनबगी दमक संगसेलगलिबा खोंजंग मखाताना है ना कंसिननबा कुकी MLA तरा खुदक्तगी मसामचागी MLA फमदगी resign तौनबा कुकी Human Rights Council KHRC ना तक्सिनख्रे KHRC की Department of Information and Publicity ना Thadorakpa Sherol Aman Hai, Kuki Singna separate administration Fangnaba Changsilagliba Khongjang Makhatana Changsinaba, Purubasig MLA Tara, Letpau Haukip, Nemcha Kipjen, Kimnio Hangsing, Bungjagin Balte, LM Kote, Jinluntang Manlung, Paulelen Haukip, Ngasunglur Sante, Lejamang Haukip Amadi. How Colette Gibjen Kudaktagi Manipur State Assembly ki MLA from the resign to Assembly the Pampai to Nalay Bahibasi Kuki Puruki Miyangi Yaifanabagi Damang Matam Sangna Tandu Laglaba separate administration ki demand ga Mari Lainana Kuki Puruki Miyana Tamliba Tazaba Adubu Nathaiduna Tambani Haina Lawi Serol Aduna Makataraduna Kuki Puruki Miyangi Hagmat Pamadi Manadaba Mityang da Hantana Yangbagi Chana BST Hongdo Hanaba Kuki MLA Tarana Miyanga Loina Napuna Leminaduna MLA from the resign to Rakani Haibagi Tazaba Tamli Aikogi Pai Pusingi Matamdagi Hauna Kuki Puruki Chingsing Amadi Mitai Furuki Tampak Haina Kaidotuna Lagli Masigi Matakta Kumjali Singani Kulhumdogi Me Humdagi Kuki Amadi Mitai to Kaidok Naduna Lake Krabani Mitai Amadi Makogi State Forcing na Kuki gi misam kaya thawai manghan kre masigi saina kai dongai de su kawa leiroi amadi tumina lei silagloi aikhoi gi furuk ki samjaraba isilinau isi isel kaya thawai mang kiba kuki furuk gi masing thingam draba mayuma kai mai thadok tuna lanjen nahan kiba amadi asopan nanghan kiba singa du kuki MLA tara leina thokiba ngaktani thogliba irang asigi akiba haudik sumakhata na kuki furuk ki miyam da leiri haiba wafam thambaga loinana tangai phadana Togliba irang asigi maru oiba haurak pam thidoktuna loisinaba honaba changi haiki Changsilakba mitai thengnanaba Kuki Sing Sisipurda semchakre Sangai Festival pangthokpa yaningdabagi mayukta mitai IDP singna Torbung Kangbai gi buffer zone lanthoklaga Churachandpur damna changsilaknaba laukhalakibagi matangda Kukizo Council na nungnangba phongdorakre Council asina thadorokpa serol aman hai Kukizo Puruki miyoi singna ingdaba phibam kai handanabagi pandamda buffer zone lanthokdana leirakibani mitai singna buffer zone lanchilaklagadi chapchana Kukizo singna thengnanaba sem saba haure haidi
Manipur Sangai Festival 2025 Police Festival ga manare mi langnadre IDP sing mayumda hanjinjarege haina ihau haurakre. Manipur Sangai Festival 2025 ki nini chanba numitasu mapung oiba venue oiriba palace compound da mi irak langnakidre stall masing supangyen helau haiba yakidre adubu police festival dauna akoiba mafam sing di security force sing pairaga laiba uri. Festival asi haldokpa numida maikay kaya da irang haurakiba adumakti hantakre adubo festival asi da sarugyanan nabagidamag mi lakpadi nahana suhenki ngarang di unway mukstikpa festival ga chamanakre. Maragasida, Bisnupur District ki manungchanba Kwakta Sericulture Farm da nahan makay layrakpa Churchandpur ki maikay dagi internally displaced person sing mayumda hanjinjaragi haina ngarang su haurakre ngarang numidang su maikay edom da ITP sing irang haurakpadagi mapamadutan kaina ba honabada security force sing na tear gas cell kaya marung kapki pawak chow ikay aduay da saba security force sing check post masingam laba miyam na mangtakhan ki maikay anigi marakta nung na thanabagi thaudok su thoki. Ngarang so nungtil gi pungani makhairom tarakpada Kwakta dagi IDP sing mayumda halagani haiduna thongnaraki makoibu sagatpo ina tongan ba laikai singda sangda phomlauduna leiriba IDP sing mayam amasu protest aduda sarugyaraki masing yamlaba IDP sing aduna Kwakta gi phawbakchaw ikhai fawba chongchet amalaki khongsa du police na mafam adudagi hena changba yaroi haina athingba thamki. Masing yamlaba Central Forcing supaiduna laiki mapamaduda ngay hak mungnaraba matungda IDP sing adu mamay laythoklaga Kwakta tana amuk hanki IDP sing adu na tungan ba demand sing taladuna kolaw kaya marum lawki kolaw sing adu gi manungda Sangai Festival yaning day aikhoy yumda halhalu aikhoy gi phampam thokpa sing piyu haibanan chingba yawki maikay adom khakta natana Kautruk amadi IDP mayamna changdapam lauduna leiriba mafamsingdasu Sangai Festival pamde aikhoy bu hana yumda halhalu haiba kholaw gi makada wakat mifamsing chathaki. Pakistan gi Faisalabad laiba glue factory pokhaibada miyoi kunsikhre Pakistan gi Faisalabad laiba glue factory amada gas leak oirakibadagi steamer pokhaibada miyoi kunsire Crystal Chemical Factory pokhaibagi thaudok aduna maram oiraga manaknapada laiba industrial unit mari amadi yumapansu amangata thoki thaudok thopamda police amadi rescue team sang sinduna asokpa miyoi tare rom manaknakpa laing sangda pukhatuna laikanaki Punjab ki Chief Minister Mariam Nawaz Shafirna thaudok adugi matangda awaba phongdokhibaga loinana mapung phaba report ama pikhalaknaba Commissioner Raja Jahangir Anwar da khanganki Commissioner na thaudok adugi matangda mapung fana thigatnaba miyoi mangana saba committee ama semkhre glue factory da pokhaibagi thaudok asi labor organization singna mari leinaba authorities singna seksindabadagi thokibani haina akanma maral siki. Sangai Festival gi ngarang nini chanba numitta tongan mamafamda jago isai pangthokpa haukhre Nahan Manipur Governor na haudokiba taranithoi suba Sangai Festival 2025 ngarang su security gi akanba section thaurang loinana makhata na chathari ngarang nini chanba numita palace compound laiba Baigya Chandra Open Year Theatre board ta tungan banat ki jago isai pangthokadauri Senapati gi Purum amadi Churchandpur gi Aimol Furu ki oiba nat ki oiba jagoi laisem jagoi thangta Pungcholom amadi Basantar Ras ngarang utki Imphal gi hapta kangjai bungdana Pungcholom wari liba amadi mitai isai gi thauram pangthokpa haukhre Khumal Lampak Sport Complex tana Kang tournament yauna tongan ba angang singi sanaba event kaya pangthokki hairi Matam changlaba NPP manungi wathok loisinaba khutaragle Lorho Phoje President hapkre Working President ahum Lokenda Chief Whip hapkre National Democratic Alliance ki mapang ama oina Manipurda lengak paiba yaukiba National People's Party NPP manungda matam sangna lairakpa yanadaba sing Taisinanabagi pandamda handakta nauna party asida sangsilakiba Dr. Lorho S. Phoje Manipur State Unit ki President oina hablakre NPP ki National President Conrad K. Sangmana ngarang thokiba notification amagi matung ina hana Outer Manipur Parliamentary Constituency ki MP oiramba Phoje bu state ki president hablakibani masiga loinana makoi masel gi marakta nahan makai mungna duna lairamba MLA ahumda working president sing hatilakre nauna working president punana ba notification thokraba MLA ahum adudi Khetrigao Assembly Constituency ki MLA Sheikh Nurul Hasan Moirang Assembly Constituency ki MLA Thongam Santi amadi Tamenglong Assembly Constituency ki MLA
Jamhenglung Panmaini, Madam Sangna Party ki Sip Whip Oiduna Lairamba, Seknurul Hasana Working President Oina, Phurkkhre Batungda, Hangduna Lehauba Sip Whip ki FAM Asi, Wangoi Assembly Constituency MLA KH Lokenda Hablakhre Haidi. State Asida, Nongthongmam Birena Lusingba Lenga Ladingaida NPP na N Biren CM Famdagi Lokthongnaba demand Tauraki, demand aduga Mari Lenana Matamdugi, Lenga to the party asigi MLA Tarungna support withdraw Tauki. Adumoinamak MLA Taruki Manungda Kaibok Amadi Hanagi Minister N Birenga Yana Nakshinana Laikibana Maram Oidaduna Naksinari ba MLA Amagi Matata disqualified Taunaba Manipur Legislative Assembly Speaker gi Tribunal da Set Harakiba Leki. Ayaba Yaudana Indian Made Foreign Liquor Sunglamba Miyoi Taret Police na Fare Ayaba Yaudana Distilled Illicit Country DIC Liquor Amadi Indian Made Foreign Liquor IMFL Sungba Singi Matakda Manipur Police na Miyoi Taret Fare Paraba Miyoi Singadugi Manungda Manipuragi Miyoi Ama Amasung Asamdagi Miyoi Tarug Yauri Imphal West District ki Phayang Bazar da Kangwon Kaina Yu Sungle Haiba Kangnaba Pao Mapangwadagi Police na Tihumbagi Tabak Chatabada Miyoi Singadu Pagat Pangam Kibani Paraba Miyoi Singadu di Jiribam District ki Dibong Manung Janba Kadam Taladagi Singa Kambihari Asamgi Dibrugar Manung Chanba Madab Lahon Dribugar Barbildagi Chandan Lahon Asamgi Demaji District Manung Chanba Gelwadagi Bimal Niot Dribugardagi Budesor Niot Demaji Tagi Hemanta Niot Amasong Demaji District Manung Chanba Gelwadagi Tilak Niot ni Haidi Miyoi Singadudagi Litersani Chanba Stilgi Drug Kayamrong Fagat Pangamle Alcohol oiramba yaichingnaba mahiga konana fagat pangamki yugi manam nungsinaba posak yauba plastic drum bottling machine ahangba bere ahangba bottle amadi McDowell thaba sticker kayamarum su phangki miyoi sing aduna yu sunglamba matungda hondok honjin tawbada sijinaba angang masugi mini truck amasu fagat pangamki Tamthina soklaba mayai lambi Manipur lengang na sembi dabagi mayukta ngarang dagi matam kaktana lambi thingbagi khongdang changsinkhre Tamthina soklaba mayai lambi Manipur lengang na sembi dabagi matam kaktaba mayai lambi gi ban mapung phana chathab haukhre mayai lambi asi semnaba wafam lenga ke mari leinaba authorities singda wari kayara khana sanakhrabaso mapung phana thabak oina onthoktabagi mayukta mayai lambi apunba lupna ngarang dagi matam kaktaba banasi lauthokkhibani lambi asi semgani haibagi thajaba piraklabasu lambi asi mapung phana semdriba phawba lambi thingbagi khongjang handokloi haina khongjang singi maike degi thamlakli banasi na ana ayek lining laison essential press yauna mahairoi singi oinadi komthoki banasi maru oina top sipai yauna langthabalgi mafam singda leiba miyamna thoraktuna lambi thingbagi khongjang chathari Banasina maram oiraga mayai lambi paringda leiriba kaithel sing thonglonaki chathari ba banasiga mari leinana ban chawatpa miyoi singi maikedigi phongdorakibadi mayai lambi gi oiriba phibam asi miyamna hena khangnare masi mari leinaba department singa su onaduna phibam chadraba lambi asi sembinaba haijarakre aduma pu semgani haiduna thajaba piraklaba matung lambi asi mapung phana sembagi mahut khongdang changsinlingai mate khara lambi sembagi thabak hauramlaga makhatana semlakhidre lambi asi phatabana maram oiraga ana ayek layeng naba pukhalakpa matamdasu lambi da khudong thiba kaya thokle masigi mathakta accident su toina thoktuna asopan kaya marum yaure maduna mayai lambi paring asi mapung phana lengang na sem chabagi thabak paikhatri phawbadi ban asi sangsin khigani hainasu haudi lambi thingbagi khongdang changshiliba miyamna phongdoragli Mizoram da lupa crore hompumato henbagi drug pare jorona border fencing khabagi thawong yaning deba phongdorakre Haukiba pungkun mari asigi manungda Mizoram da NENP haisna chathakiba tongan ba operation da market lupa crore hompumato longi belly oigadaba yamlaba drug sing miyoi ahumdagi phagat pangamkhre amaromda India government ki maikedagi Mizoram galona ba endorment mar border gi sarukta border fencing khana ba honariba thawong ase yaning de haina Zori Unification Organization Jorogi Maikedegi Yamna Kanang Yaning Daba Phongdorakre Pausina Makatana Hairibana Haukiba Irai Numita Manipurdagi Aizol Tamna Lakiba Wagner R car registration number AS01 EZ5797 Amasting Nabadagi Mizoram gi Shaitua Police Team Amana Kamdana check tauki Loinana Gari Adu the Tongan ba Sobgate Maripumapanda Marketa Lupa Crore Anigal Lakun mga longi belly oigadaba heroin number 4 kg amaga gram 12 puraga chelambadagi gari adu buthawrakiba driver
ꯑꯃꯤꯟꯂꯥ ꯇꯧꯊꯥꯡꯒ ꯀꯣꯟꯅꯅ ꯐꯒꯠꯈꯤ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯕ꯭ꯔꯥꯟꯆ ꯀ꯭ꯔꯤꯃꯤꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠ KG 94ꯒ ꯒ꯭ꯔꯥꯝ 294 ꯑꯥꯏꯖꯣꯜꯒꯤ ꯖꯦꯃꯥꯕꯥꯒ ꯄ꯭ꯔꯦꯌꯔ ꯒ꯭ꯔꯥꯎꯟꯗ ꯃꯌꯥꯗꯒꯤ ꯆꯀꯥ 12 ꯄꯥꯟꯕ ꯇ꯭ꯔꯛ ꯑꯃꯗꯒꯤ ꯐꯒꯠꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔꯅ AS01C1586ꯅꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 57ꯒ ꯂꯥꯈ 57 ꯂꯣꯟꯒꯤ ꯚꯦꯂꯤ ꯑꯣꯏꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯗꯒꯤ ꯑꯇꯥꯔꯕꯨꯔ ꯔꯍꯃꯟ ꯃꯖꯨꯗꯔ ꯑꯃꯁꯨꯡ ꯑꯕꯗꯨꯔ ꯔꯍꯃꯟ ꯆꯧꯙꯨꯔꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯖꯣꯔ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯕ ꯏꯟꯗꯤꯌꯟꯒ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯃꯔꯛ ꯑꯁꯤꯗ ꯖꯣꯔ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯕ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯅꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫